ꯑꯉꯛꯄ ꯐꯪꯅ ꯐꯖꯕ ꯂꯦꯟꯗꯁ꯭ꯀꯦꯞ ꯀꯌꯥ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯏꯜꯗꯂꯥꯏꯐ ꯀꯌꯥꯒꯤ ꯂꯩꯐꯝ ꯑꯍꯥꯡꯕ ꯃꯐꯝꯁꯨ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ ꯍꯤꯁꯇ꯭ꯔꯤꯗ, ꯀꯜꯆꯔꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥꯗ ꯑꯦꯗꯚꯦꯟꯆꯔꯁ ꯀꯌꯥꯅ ꯄꯤꯛ ꯊꯜꯂꯤꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯃꯃꯤꯡꯗ ꯗ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛ ꯑꯁꯤ ꯑꯐ꯭ꯔꯤꯀꯥ ꯀꯣꯟꯇꯤꯅꯦꯟꯠꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯅꯤ꯫ ꯂꯝꯒꯤ ꯄꯥꯛ ꯆꯥꯎꯕꯒꯤ ꯆꯥꯡꯅ 1.2 ꯃꯤꯂꯤꯌꯟ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯃꯨꯛꯇꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡꯅ ꯀꯔꯣꯔ 6 ꯃꯨꯛ ꯂꯩ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯣꯄꯨꯂꯦꯁꯟ ꯔꯦꯡꯛꯀꯤ ꯑꯣꯏꯅꯗꯤ 25 ꯁꯨꯕꯅꯤ꯫ ꯄꯣꯄꯨꯂꯦꯁꯟ ꯗꯦꯟꯁꯤꯇꯤꯅ ꯄꯔ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯗ ꯃꯤꯑꯣꯏ 94 ꯃꯨꯛ ꯂꯩ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯄꯣꯄꯨꯂꯦꯁꯟꯗꯒꯤ 67% ꯃꯨꯛꯇꯤ ꯑꯔꯕꯥꯟ ꯑꯦꯔꯤꯌꯥꯗ ꯂꯩ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯟꯀꯝ ꯂꯥꯛꯐꯝ ꯍꯥꯏꯔꯒꯗꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯌꯥꯝꯕ ꯏꯟꯀꯝ ꯂꯥꯛꯏ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯔꯣꯜ ꯂꯧꯔꯤꯕ ꯑꯃꯁꯨꯅꯤ꯫ ꯀꯔꯦꯟꯁꯤꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯟ ꯔꯦꯟꯗ ꯍꯥꯏꯔꯤꯕ ꯀꯔꯦꯟꯁꯤ ꯑꯁꯤ ꯆꯠꯅꯩ, ꯑꯗꯨꯒ ꯂꯩꯕꯥꯛ 3ꯀ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯀꯁꯨ ꯌꯨꯝꯂꯣꯟꯅꯩ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯜꯆꯔ, ꯔꯤꯂꯤꯖꯟꯁ ꯑꯗꯨꯒ ꯂꯣꯜ ꯀꯌꯥ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯈꯛꯁꯨꯅꯤ꯫ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛ ꯑꯁꯤ ꯔꯦꯟꯕꯣ ꯅꯦꯁꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖ 13 ꯂꯩꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔꯁ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯟꯕꯣ ꯅꯦꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯃꯣꯁꯠ ꯄꯣꯄꯨꯂꯁ ꯅꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ 23 ꯁꯨꯕ ꯅꯦꯁꯟ ꯑꯃꯈꯛꯁꯨꯅꯤ꯫ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯂꯦꯝꯗ ꯃꯥꯏꯅꯤꯡ ꯇꯧꯗꯨꯅ ꯐꯪꯂꯤꯕ ꯁꯅꯥ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯥꯂꯦꯝꯒꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯗꯒꯤ ꯒꯣꯜꯗ ꯃꯥꯏꯅꯤꯡ ꯇꯧꯗꯨꯅ ꯐꯪꯏ, ꯑꯗꯨꯁꯨ ꯋꯤꯠ ꯋꯥꯇꯔꯁ ꯔꯦꯟꯗ ꯍꯥꯏꯔꯤꯕ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯔꯤꯕ ꯋꯥꯐꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯁꯦꯟ ꯄꯤꯄꯜ ꯑꯁꯤꯅ ꯉꯁꯤꯁꯨ 44,000 ꯌꯔꯁꯀꯤ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯁꯨꯔꯪ ꯑꯃꯗꯒꯤ ꯐꯪꯈꯤꯕ ꯇꯨꯜꯁ ꯀꯌꯥ ꯉꯁꯤꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯇ ꯁꯛꯆꯨ ꯖꯥꯠ ꯕꯤꯖꯥꯠ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯄ ꯑꯁꯤ ꯀꯣꯂꯣꯅꯤꯌꯦꯜ ꯇꯥꯏꯝꯁꯤꯡꯗꯒꯤ ꯍꯧꯔꯛꯈꯤ꯫ ꯗꯆ ꯏꯝꯄꯥꯌꯔ, ꯕ꯭ꯔꯤꯇꯤꯁ ꯏꯝꯄꯥꯌꯔ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ 1948ꯇ ꯑꯣꯐꯤꯁꯤꯌꯦꯜ ꯄꯣꯂꯤꯁꯤ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯁꯦꯒ꯭ꯔꯤꯒꯦꯁꯟ ꯑꯁꯤ 1991 ꯐꯥꯎ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯀꯤ ꯑꯍꯥꯟꯕ ꯕ꯭ꯂꯦꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ 1990ꯗꯒꯤ ꯍꯧꯔꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯋꯥꯏꯠ ꯐꯥꯔꯃꯔꯁ ꯍꯥꯏꯕꯗꯤ ꯑꯉꯧꯕ ꯖꯥꯠꯀꯤ ꯂꯧꯃꯤ ꯁꯤꯟꯃꯤ 1,000ꯒꯤ ꯃꯊꯛꯇ ꯍꯥꯠꯈ꯭ꯔꯦ꯫ ꯒ꯭ꯔꯦꯁꯥ ꯃꯦꯆꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯃꯣꯖꯥꯝꯕꯤꯛ ꯑꯃꯗꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯕꯛ ꯇꯧꯕꯤ ꯃꯣꯗꯔꯟ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯒ꯭ꯔꯦꯁꯥ ꯍꯥꯟꯅ ꯃꯣꯖꯥꯝꯕꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯁꯥꯃꯣꯔꯥ ꯃꯦꯆꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯁꯤꯈꯤꯕꯗꯒꯤ ꯑꯃꯨꯛ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯍꯥꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯝꯕ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥ ꯑꯁꯤꯁꯨ 1918ꯒꯤ ꯖꯨꯂꯥꯏ ꯇꯥꯡ 19ꯗ ꯇ꯭ꯔꯥꯟꯁꯀꯤꯌꯥꯟ ꯇꯦꯔꯤꯇꯔꯤꯁ ꯍꯧꯖꯤꯛꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯣꯗꯔꯟ ꯏꯁꯇꯔꯟ ꯀꯦꯞ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤꯗ ꯄꯣꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯔꯕ ꯂꯤꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯈꯛꯁꯨ ꯂꯩ, ꯆꯥꯎꯔꯥꯛꯅ 6,000 ꯌꯔꯁꯃꯨꯛ ꯑꯣꯏꯒꯗꯕ ꯎ ꯄꯥꯝꯕꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ HIV ꯂꯩꯅꯥꯅ ꯅꯥꯔꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯤꯑꯣꯏ 5 ꯈꯨꯗꯤꯡꯒꯤ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ ꯑꯃꯗꯤ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯒꯅꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ HIV ꯄꯣꯖꯤꯇꯤꯚ ꯔꯦꯠ ꯋꯥꯡꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯈꯛꯇꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 9ꯃꯨꯛ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯝ ꯊꯦꯡꯅ HIV ꯄꯣꯖꯤꯇꯤꯚ ꯔꯦꯠ ꯋꯥꯡꯂꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯈꯔꯗꯤ ꯑꯦꯖꯨꯀꯦꯁꯟ ꯋꯥꯠꯄ, ꯄꯥꯛꯇꯛꯅꯅ ꯂꯥꯏꯔꯕ ꯌꯥꯝꯅ ꯂꯩꯕ, ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯅꯨꯄꯤꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯜꯆꯔꯗ ꯂꯤꯃꯤꯇꯦꯁꯟꯁ ꯀꯌꯥ ꯊꯝꯕ, ꯍꯥꯏꯕꯗꯤ ꯀꯣꯟꯗꯝ ꯌꯥꯎꯗꯅ ꯁꯦꯛꯁ ꯆꯠꯊꯕ, ꯏꯟꯇꯔꯖꯦꯅꯦꯔꯦꯁꯅꯦꯜ ꯁꯦꯛꯁ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅꯅꯤ꯫ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯋꯥꯡꯕ ꯂꯩꯕꯥꯛ ꯑꯃꯁꯨꯅꯤ꯫ ꯔꯦꯞ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯃꯐꯝ ꯑꯃꯁꯨꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯗꯕ ꯃꯐꯝ ꯑꯃꯁꯨꯅꯤ꯫ ꯅꯨꯄꯤ 9ꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯔꯦꯞ ꯀꯦꯁ ꯔꯤꯄꯣꯔꯠ ꯑꯗꯨꯝ ꯐꯪꯏ꯫ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯐꯝ ꯐꯥꯔꯝꯂꯦꯟ ꯑꯁꯤꯒꯤ 72% ꯃꯨꯛꯇꯤ ꯃꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯁꯤ ꯋꯥꯏꯠ ꯄꯤꯄꯜꯁꯤꯡꯅ ꯑꯣꯏ꯫ ꯃꯁꯤ ꯑꯣꯏꯖꯔꯕꯁꯨ ꯋꯥꯏꯠ ꯄꯤꯄꯜꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯁꯨꯞꯅꯒꯤ 8% ꯃꯨꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ 3 ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯁꯨꯅꯤ꯫
लेजिस्लेटिव किना केप टाउन एडमिनिस्ट्रेटिव किना प्रिटोरिया अदुगा जुडिशियल किना ब्लूमफोंटेन सिटी असिना ओइरे साउथ अफ्रीका नेचर की फजबना पिक थल्लबा मफम अमखक्सुने चिंगपात बीच कया अमसुने लेबाक असिगी समुद्र खोंगबाल सिंगदा जहाज ही अकाइबा लिसिंग अहुंगी मथक्ता लई चाही चा कयादगी लेरक्लबा ngaktani masina maram oiraga साउथ अफ्रीका सरकार नसु प्रोटेक्ट तौदुना थमली लेबाक असि करप्शन चांग यामना वांगबा लेबाक अमखंगनि मसिना मरम ओइरगा लायरबा इनाखुनबा अनिगी मरक्ता यामना खेतनबा उबा फंगी मफम असिदा लायरबा मीसिंगना खमथेंगना लायरबा अदुगा इनाखुनबा मीसिंगना यामना इनाखुनबा ओइ मिडिल क्लास की मियोइसिंग मरांग काइना लेति लेबाक असिदा लेरिबा अपुंडा पॉपुलेशन की 80% मुक्ति क्रिश्चियन धर्म चटपा मियोइसिंग ngaktane अदुगा 20% मुक्ति हिंदू मुस्लिम बुद्धिस्ट अदुगा अतोप रिलीजन सु यावरी अफ्रीका कॉन्टिनेंट साउथ अफ्रीका लेबाक असिना अहानबु ओइना सेम सेक्स मैरिज तौबा याबगी रिकॉग्नाइज तौबदा अहानबा लेबाक अमने अदुगा मालेमगी ओइनादी मंगा सुबा लेबाकनि 2006 दा लेबाक असिदा अयाबा पीकी साना खोनबदसु यामना फेमस ओइबा लेबाक अमसुने लेबाक असि खक्तदा तोंगान तोंगानबा मसाना अहुमगी वर्ल्ड कप होस्ट ओइखिबा लेबाक अमने 2010 दा फुटबॉल वर्ल्ड कप होस्ट ओइदुना सानखि 2003 दना क्रिकेट वर्ल्ड कप अदुगा 1995 दना रग्बी वर्ल्ड कप होस्ट ओइदुना सानखि मालेमगी ओइना इंग्लैंड गी हेक मथंगदा सगा लेबाकना अनिसुबा लेबाकनि मसित नतना मालेमगी ख्वाइदगी चौरबा बाइसाइकिल रेस अदुसु मफम असिदा होस्ट ओइदुना पांगथोखि पृथ्वीदा प्लैटिनम ख्वाइदगी यामना पुथोकपा लेबाक अमखंगने 1905 दा मालेमदा ख्वाइदगी चौबा डायमंड फंखिबा लेबाक अदुसुने मालेमगी अहानबा माई पाकना हार्ट ट्रांसप्लांट तौखिबा अदुसु साउथ अफ्रीका लेबाक की केप टाउन हॉस्पिटल दा पांगथोखि केप टाउन सिटी असि साउथ अफ्रीका लेबाक की यामना डेवलप ओइबा सिटी अमने ब्लू क्रैंस ब्रिज हारिबा साउथ अफ्रीका दा लेरिबा ब्रिज असि मालेमगी ख्वाइदगी वांगबा बंगी जंपिंग तौफम ब्रिज अमखकने अफ्रीका दा फंगलिबा इलेक्ट्रिसिटी सरुक अहुम थोकपगी अनिदी साउथ अफ्रीका लेबाक खकना पुथोई कोल असिना कॉमन ओइबा साउथ अफ्रीका लेबाक की इलेक्ट्रिक पुथोकपगी लंबी अमने सांगा अमदी जीव मखल कया फंगबत नतना पृथ्वी की ओइना कंगफाल लमदा फंगब ख्वाइदगी चौबा मखोम थप जीव अफ्रीकन एलिफेंट असिसु मफम असिदगिनी मालेमदा ख्वाइदगी वांगबा जीव जिराफ हारिबा सा असिगी लेफम अमसुनी हाइबदी यामना मरांग काइना फंगे तोंगान तोंगानबा उचेक मखल जमापन की मथक्ता लेबाक असिदा फंगे मालेमगी अपुनबा उचेक मखलदगी 10% मुक्ति लेबाक असिदा फंगे अदुगा मालेमगी ख्वाइदगी चौरबा उचेक ऑस्ट्रिच अदुसु मफम असिदा फंगे मसिनी साउथ अफ्रीका लेबाक की इंटरेस्टिंग ओइबो फमसिंग वीडियो असि पामबिरबदी लाइक कमेंट शेयर तौबा कौबिगनो अदुगा चैनल असिदा अहानबो ओइरबदी सब्सक्राइब तौदुना थंबियो अनौबो वीडियो अपलोड तौरक्पगा अहानबा फंगनबगिदमक्ता